ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯟꯗꯣꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯈꯔ ꯀꯧꯇꯛ, ꯃꯁꯝ ꯑꯗꯨꯁꯨ ꯏꯐꯥ ꯐꯥꯈꯩ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯂꯤ꯫ ꯃꯈꯣꯏꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯍꯧꯕ ꯀꯨꯟꯗꯣ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯥꯠꯂꯤꯕ ꯀꯨꯟꯗꯣꯗꯨ ꯌꯦꯡꯖꯩ꯫ ꯐꯥꯏꯔꯦꯟ ꯊꯥꯒ ꯑꯣꯏꯕꯒ ꯀꯨꯟꯗꯣꯁꯨ ꯌꯥꯝꯅ ꯁꯥꯠꯂꯤ꯫ ꯉꯧꯔꯣꯛ ꯉꯧꯅ ꯁꯥꯠꯂꯤꯕ ꯀꯨꯟꯗꯣꯗꯨ ꯌꯦꯡꯕꯗ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ꯫ ꯃꯆꯤꯜꯗ ꯍꯥꯏꯖꯩ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗꯀꯣ ꯀꯨꯟꯗꯣꯁꯦ꯫ ꯀꯨꯟꯗꯣꯔꯩ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯍꯦꯛ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯥꯟꯅꯗꯦ, ꯑꯁꯨꯛ ꯐꯖꯕ ꯀꯨꯟꯗꯣꯁꯦ ꯑꯃꯗꯨꯝ ꯍꯦꯛꯂꯒ ꯅꯥꯞꯄ ꯑꯁꯤꯗ ꯍꯦꯛꯇ ꯆꯤꯜꯂꯒꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯑꯃ ꯃꯈꯨꯠꯅ ꯄꯠ ꯍꯦꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯃꯁꯤꯗ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯗꯨ ꯆꯞ ꯌꯨꯡꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯀꯨꯟꯗꯣꯔꯩꯗ ꯍꯥꯏ, ꯀꯨꯟꯗꯣꯔꯩ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯨꯟꯗꯣ ꯍꯦꯛꯎ ꯍꯥꯏ? ꯍꯥꯏꯗꯦ, ꯍꯦꯛꯏꯅꯤ ꯀꯩꯅꯣ꯫ ꯀꯅꯥꯗ ꯍꯥꯏꯔꯒ ꯀꯨꯟꯗꯣꯁꯦ ꯍꯦꯛꯏꯅꯣ ꯅꯪ? ꯀꯅꯥꯝꯇꯗ ꯍꯥꯏꯗꯦꯅ, ꯏꯅꯦꯗ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯕ? ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯑꯃ ꯍꯦꯛꯂꯝꯗꯥꯏꯗ ꯃꯄꯨꯗ ꯍꯥꯟꯅ ꯍꯥꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯈꯪꯉꯤꯅ꯫ ꯈꯪꯉꯤꯅ ꯀꯩꯅꯣ? ꯅꯪꯅ ꯀꯨꯟꯗꯣ ꯍꯦꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯐꯥꯏꯔꯦꯟ ꯊꯥꯒ ꯑꯣꯏꯕꯅꯤ, ꯅꯨꯡꯁꯤꯠꯅꯒ ꯌꯥꯝꯅ ꯁꯤꯠꯄꯒꯤ ꯀꯨꯟꯗꯣ ꯀꯩꯁꯦ ꯌꯥꯝꯅ ꯁꯥꯠꯄ ꯅꯠꯇ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯀꯔꯤꯒꯤ ꯍꯦꯛꯏꯅꯣ? ꯃꯁꯤꯗ ꯀꯨꯟꯗꯣꯔꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯀꯨꯟꯗꯣꯗꯨ ꯃꯥꯒꯤ ꯅꯥꯄꯗ ꯆꯤꯟꯅꯕ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯍꯥꯏ, ꯑꯗꯨꯕꯨꯔꯣ, ꯆꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕ, ꯌꯥꯝꯅ ꯆꯤꯅꯤꯡꯕ꯫ ꯑꯦ, ꯀꯨꯟꯗꯣꯁꯦ ꯍꯦꯛꯇ ꯆꯤꯟꯒꯦꯅ ꯇꯧꯏꯅꯦ ꯃꯁꯦ꯫ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯨꯟꯗꯣꯔꯩ? ꯀꯨꯟꯗꯣꯕꯨ ꯀꯅꯥꯅ ꯆꯤꯟꯕ ꯍꯧꯅꯕꯒꯦ? ꯀꯩꯅꯣ ꯏꯅꯝꯃ, ꯀꯨꯟꯗꯣ ꯍꯥꯏꯁꯦ ꯂꯩꯅꯤ꯫ ꯂꯩ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯦꯡꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕ ꯄꯣꯠꯁꯛ ꯈꯪꯉꯕ? ꯑꯗꯨꯒꯤ ꯆꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯍꯩ, ꯀꯨꯟꯗꯣꯁꯤ ꯂꯩ ꯑꯣꯏꯔꯁꯨ ꯅꯥꯞꯄꯗ ꯆꯤꯟꯅꯗꯦ, ꯂꯥꯏꯗ ꯀꯠꯅꯗꯤꯌꯦ꯫ ꯏꯅꯝꯃ, ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯔꯛꯀꯅꯨꯗ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ꯫ ꯑꯔꯨꯕꯤꯅ ꯀꯨꯟꯗꯣꯔꯩꯒꯤ ꯐꯤꯕꯝꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯨꯟꯗꯣꯔꯩꯅ, ꯀꯩꯅꯣ ꯏꯅꯝꯃ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ? ꯑꯗꯨꯃꯥꯏꯅꯒ ꯌꯥꯝꯅ ꯌꯦꯡꯂꯛꯀꯅꯨ, ꯍꯩꯅꯗꯦꯀꯣ꯫ ꯀꯨꯟꯗꯣꯔꯩ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯀꯣ꯫ ꯃꯥꯅꯤ ꯀꯩꯅꯣ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ, ꯂꯩꯁꯥꯕꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯀꯣꯏ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯅꯁꯛ ꯑꯗꯨꯅꯦ, ꯅꯁꯝ ꯅꯅꯥꯗꯨꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ? ꯏꯁ, ꯑꯩꯕꯨ ꯃꯣꯠꯂꯦ ꯀꯥꯏꯅ? ꯃꯣꯠꯇꯦ ꯀꯩꯁꯨ, ꯑꯩ ꯃꯣꯠꯇꯦ꯫ ꯃꯣꯠꯂꯤꯗꯤ ꯅꯪꯅꯦ, ꯅꯪ꯫ ꯅꯪꯁꯦ ꯑꯉꯥꯎꯕꯤ ꯑꯃꯗꯤ ꯅꯠꯇꯦꯅꯦꯀꯣ? ꯍꯥ, ꯅꯠꯇꯦꯕ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯂꯩꯔꯤꯅꯤ ꯀꯩꯅꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯆꯠꯂꯒꯦ ꯇꯧꯕꯤ ꯑꯔꯨꯕꯤꯅ ꯈꯥꯝꯗꯨꯅ, ꯉꯥꯏꯈꯣ ꯀꯨꯟꯗꯣꯔꯩ, ꯑꯩ ꯋꯥ ꯍꯥꯏꯈꯤꯒꯦ꯫ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯑꯗꯨꯅ ꯈꯔ ꯂꯨꯕ ナꯟꯕ ꯇꯝꯃꯨ꯫ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯤꯅ ꯅꯪꯕꯨ ꯐꯖꯅ ꯑꯃꯠꯇ ꯍꯥꯏꯅꯔꯔꯣꯏꯌꯦ꯫ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩꯅꯤ꯫ ꯃꯁꯤ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯃꯥꯒꯤ ꯐꯅꯕꯅꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ, ꯃꯥꯅ ꯊꯣꯛꯄ ꯈꯨꯝꯗꯨꯅ ꯂꯩꯅꯤ ꯃꯁꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯍꯥꯏ, ꯈꯔ ꯂꯦꯝꯅ ꯂꯩꯕ ꯇꯝꯃꯨ꯫ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤꯅꯦ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯂꯔꯣꯏ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯕ ꯅꯪ꯫ ꯐꯔꯦ ꯀꯩꯅꯣ, ꯌꯨꯝꯕꯨ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯏꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯨꯟꯗꯣꯔꯩ, ꯃꯕꯨꯛ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯂꯤꯕ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯃꯁꯛ ꯍꯥꯏꯔꯤ ꯀꯩꯁꯨ ꯊꯤꯕ ꯅꯠꯇꯦ, ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯨꯟꯗꯣꯔꯩꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯨꯟꯗꯣꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯄ ꯑꯗꯨꯗ ꯊꯣꯛꯆꯤꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩ ꯑꯗꯨꯕꯨ ꯆꯤꯟꯕꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯄꯗ ꯅꯨꯄꯥ ꯈꯔ ꯈꯣꯡꯕꯥꯜ ꯃꯆꯥ ꯑꯃ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯥꯏ, ꯅꯣꯏ ꯏꯁꯤꯠꯂꯤꯔꯣ? ꯑꯦ,
ꯑꯁꯤꯗ ꯉꯥ ꯑꯃ ꯆꯣꯡꯈ꯭ꯔꯦ ꯊꯣꯛꯄꯅ ꯀꯨꯟꯗꯣꯔꯩꯗ ꯌꯦꯡꯗꯨꯅ ꯀꯨꯟꯗꯣꯔꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯀꯩꯁꯨ ꯆꯠꯇꯦꯗ ꯑꯗꯣ ꯅꯣꯏ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯐꯥꯗ꯭ꯔꯤꯗ ꯍꯧꯖꯤꯛꯇ ꯏꯁꯤꯠꯄ ꯂꯣꯏꯔꯛꯄꯗ ꯉꯥꯏꯔꯤ ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯈꯣꯏꯒꯤ ꯈꯣꯡꯕꯥꯜꯁꯦ ꯉꯥ ꯌꯥꯝꯅ ꯂꯩꯌꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯏꯁꯤꯠꯂꯤꯕꯅꯤ ꯑꯩꯁꯨ ꯉꯥ ꯐꯥꯕ ꯑꯣꯟꯊꯣꯛꯅ ꯌꯥꯎꯅꯤꯡꯈ꯭ꯔꯦꯗ ꯌꯥꯗꯦ ꯌꯥꯎꯔꯛꯀꯅꯨ ꯀꯩꯒꯤꯅꯣ ꯅꯈꯣꯏꯒꯤ ꯉꯥ ꯑꯃꯠꯇ ꯑꯩꯅ ꯂꯧꯕꯤꯔꯣꯏꯌꯦ ꯂꯧꯗ꯭ꯔꯁꯨ ꯌꯥꯎꯔꯛꯀꯅꯨ ꯉꯥ ꯑꯃꯁꯨ ꯆꯣꯡꯕ ꯎꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯍꯥꯏ ꯇꯨ ꯑꯁꯤꯗ ꯉꯥ ꯑꯃꯁꯨ ꯆꯣꯡꯈ꯭ꯔꯦ ꯇꯥꯊꯣꯛꯄ ꯑꯩꯁꯨ ꯉꯥ ꯐꯥꯕ ꯌꯥꯎꯒꯦ ꯅꯠꯇꯦ ꯀꯨꯟꯗꯣꯔꯩ ꯅꯪꯕꯨ ꯂꯩꯈꯣꯝ ꯑꯁꯤꯗ ꯀꯣꯝꯂꯨꯔꯒ ꯏꯔꯨꯖꯕ ꯇꯟꯗꯅ ꯏꯔꯨ ꯂꯨꯗꯕꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯨꯝꯂꯣꯏ ꯀꯩꯁꯨ ꯅꯪꯗꯤ ꯅꯨꯄꯤ ꯑꯣꯏꯁꯨ ꯌꯥꯝꯅ ꯃꯣꯠꯂꯤꯗꯣ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯃꯣꯠꯅꯕꯤ ꯀꯨꯟꯗꯣꯔꯩ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯂꯩꯈꯣꯝꯗ ꯀꯨꯝꯂꯅꯨ ꯑꯩ ꯃꯣꯠꯇꯦꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯏꯔꯨꯖꯩ ꯏꯁ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯩ ꯀꯥꯏꯅ ꯂꯨꯏꯅꯦ ꯅꯣꯏꯅ ꯀꯩ ꯈꯪꯂꯗꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯨꯟꯗꯣꯔꯩꯗ ꯍꯥꯏ ꯀꯨꯟꯗꯣꯔꯩ ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯩꯒ ꯀꯣꯏꯅꯔꯁꯤꯗꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯦꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯃꯁꯤꯗ ꯀꯨꯟꯗꯣꯔꯩꯅ ꯃꯆꯤꯜꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯁꯛꯇꯥ ꯊꯤꯌꯦ ꯈꯣꯏꯃꯨ ꯍꯥꯏꯕ ꯑꯃꯥꯡꯁꯪ ꯃꯥꯟꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯕꯤꯔꯅꯤ ꯑꯁꯤꯔꯣ ꯀꯨꯆꯨ ꯃꯇꯥꯗꯨꯒ ꯅꯃꯥꯏꯗꯣ ꯍꯥꯟꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯨꯁꯨꯋꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯐꯖꯩ ꯏꯕꯦꯝꯃ ꯅꯪꯗꯧꯅ ꯊꯤꯗꯦ ꯑꯗꯨꯒ ꯃꯣꯠꯁꯨ ꯃꯣꯠꯇꯦ ꯅꯪꯗꯤ ꯌꯥꯝꯅ ꯃꯣꯠꯄꯗꯣ ꯃꯣꯠꯅꯤꯡꯂꯝ ꯃꯣꯠꯅꯤ ꯃꯣꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯊꯧ ꯅꯠꯇꯦ ꯊꯣꯛꯄꯅ ꯑꯃꯨꯛ ꯍꯥꯏ ꯏꯗꯣ ꯌꯥꯔꯦ ꯌꯥꯝꯅ ꯍꯥꯏꯔꯅꯨ ꯀꯨꯟꯗꯣꯔꯩꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯅꯁꯝ ꯑꯃꯨꯛ ꯐꯣꯏꯈ꯭ꯔꯅꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯅꯨꯄꯥ ꯑꯃꯅ ꯄꯥꯞꯊꯗꯨꯅ ꯀꯟꯅ ꯉꯥ ꯐꯥꯔꯤ ꯉꯥ ꯑꯃꯅ ꯐꯟ ꯆꯣꯡꯈꯠꯂꯛꯄꯗꯨ ꯑꯃꯨꯛꯀꯁꯨ ꯎꯕꯗ ꯀꯨꯟꯗꯣꯔꯩꯗꯤ ꯉꯥ ꯐꯥꯅꯤꯡꯕꯅ ꯂꯣꯏꯔꯤ ꯑꯩꯁꯨ ꯉꯥ ꯐꯥꯕ ꯌꯥꯎꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯩ ꯊꯣꯛꯄꯅ ꯀꯨꯟꯗꯣꯔꯩ ꯅꯪꯗꯤ ꯀꯩꯅꯣꯃꯤ ꯇꯧꯏꯅ ꯈꯣꯡꯕꯥꯜꯗꯒꯤ ꯍꯦꯛꯇ ꯆꯣꯡꯊꯔꯛꯂꯦ ꯀꯨꯟꯗꯣꯔꯩꯗꯤ ꯋꯥ ꯀꯔꯤꯁꯨ ꯇꯥꯗ ꯃꯈꯨꯠ ꯑꯗꯨ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯊꯤꯡꯖꯤꯟꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯩ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯨꯟꯗꯣꯔꯩ ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯌꯥꯕꯤꯅꯤꯀꯣ ꯍꯣꯏ ꯕꯨꯡꯉꯣ ꯁꯨꯝ ꯐꯥꯅꯤꯡꯇꯧꯕꯅꯤ ꯉꯥꯒ ꯑꯃꯠꯇ ꯂꯧꯕꯤꯔꯣꯏ ꯁꯤꯗ ꯑꯃ ꯂꯩꯔꯤ ꯃꯈꯨꯠꯇꯨ ꯁꯠ ꯊꯤꯟꯖꯤꯜꯂꯤ ꯉꯥꯃꯨ ꯃꯆꯥ ꯑꯃ ꯁꯠ ꯍꯦꯛ ꯐꯥꯏ ꯉꯥꯗꯨꯃ ꯐꯥꯕꯗ ꯃꯥꯗꯤ ꯍꯔꯥꯎꯖꯩ ꯉꯥꯃꯨ ꯑꯃ ꯐꯥꯔꯦ ꯃꯗꯨꯕꯨ ꯎꯠꯂꯤ ꯊꯣꯛꯄꯅ ꯍꯥꯏ ꯃꯗꯨꯒꯤ ꯉꯥ ꯄꯤꯛꯇ꯭ꯔꯨꯗꯣ ꯐꯥꯔꯤꯕ ꯄꯤꯛꯂꯁꯨ ꯉꯥꯅꯤ ꯀꯩꯅꯣ ꯂꯣꯏꯔꯦ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯨꯟꯗꯣꯔꯩꯒꯤ ꯅꯥꯄꯗ ꯆꯦꯜꯂꯤꯕ ꯂꯩ ꯀꯨꯟꯗꯣ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯀꯨꯟꯗꯣꯔꯩ ꯅꯪꯗꯤ ꯀꯨꯟꯗꯣꯒ ꯆꯤꯜꯂꯤꯅ ꯆꯤꯜꯂꯤꯅꯤ ꯐꯖꯕ꯭ꯔꯥ ꯅꯪꯅ ꯀꯨꯟꯗꯣ ꯆꯤꯜꯂꯤꯗꯨꯕꯨ ꯐꯕ꯭ꯔꯣ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯗꯥꯏꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣꯗ ꯑꯩ ꯆꯤꯜꯂꯤꯁꯤ ꯎꯗ꯭ꯔꯣ ꯑꯁꯨꯛ ꯐꯖꯕ ꯂꯩ ꯑꯁꯤꯕꯨ ꯈꯪꯗ꯭ꯔꯦꯗ ꯀꯨꯟꯗꯣꯔꯩ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯑꯁꯤꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥ ꯑꯃꯨꯛ ꯐꯥꯅꯕ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯀꯨꯟꯗꯣꯔꯩꯒꯤ ꯃꯃꯥ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯀꯨꯟꯗꯣꯔꯩꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯔꯛꯏ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯠꯂꯤ ꯃꯆꯤꯜꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯆꯤꯠ ꯍꯦꯛꯇ ꯂꯤꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯁꯦ ꯑꯃꯨꯛꯇ ꯏꯔꯨꯖꯧ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯃꯗꯨꯕꯨ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯆꯥꯎꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜꯗ ꯂꯩꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯀꯨꯟꯗꯣꯔꯩꯅ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯀꯨꯟꯗꯣꯔꯩ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯀꯨꯟꯗꯣꯔꯩꯗꯨ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯃꯥꯏ ꯁꯠ ꯅꯣꯟꯈꯠꯂꯛꯏ ꯏꯃꯥ ꯉꯥ ꯐꯥꯔꯤꯅꯦ ꯑꯩ ꯉꯥ ꯐꯥꯔꯤꯅꯤ ꯀꯒꯥꯏꯗꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯉꯥ ꯐꯥꯎ ꯍꯥꯏꯒꯦ ꯀꯅꯥꯝꯇꯅ ꯍꯥꯏꯗꯦ ꯏꯔꯨꯖꯒꯅꯤ ꯍꯥꯏꯕꯅ ꯈꯪꯗꯦ ꯑꯗꯨꯒ ꯂꯩꯈꯣꯝ ꯑꯁꯤꯗ ꯀꯨꯝꯗꯨꯅꯒ ꯂꯩꯔꯝꯕ ꯍꯩ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯣ ꯊꯨꯅ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎ ꯏꯃꯥ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯉꯥꯛ ꯂꯩꯔꯒ ꯂꯥꯛꯂꯒꯦ ꯍꯩꯂꯝ ꯍꯦꯅꯨ ꯑꯃꯨꯛ ꯉꯥꯡꯕꯗ ꯋꯥꯈꯜ ꯇꯧ ꯁꯠ ꯀꯥꯈꯠꯂꯣ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯅꯪ ꯑꯩ ꯀꯤꯗꯕ ꯇꯧꯅꯨꯀꯣ ꯅꯪ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯊꯣꯛꯄꯅ ꯂꯩ ꯃꯍꯜꯗ ꯍꯥꯏ ꯏꯅꯣꯝꯆꯥ ꯑꯩꯈꯣꯏꯅꯗꯤ ꯀꯨꯝꯂꯛꯀꯅꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯅꯤ ꯐꯠꯅ ꯍꯦꯛꯇ ꯆꯣꯡꯊꯔꯛꯂꯤꯅꯤ ꯇꯧꯔꯝꯅꯤ ꯃꯁꯤ ꯈꯪꯉꯤ ꯍꯩ ꯑꯩꯅ ꯀꯥꯔꯛꯑꯣ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯛꯎ ꯊꯣꯛꯄꯅ ꯀꯨꯟꯗꯣꯔꯩꯗ ꯑꯃꯨꯛ ꯍꯥꯏ ꯀꯨꯟꯗꯣꯔꯩ ꯅꯣꯏ ꯃꯥꯅ ꯀꯧꯔꯤ ꯀꯥꯈꯠꯂꯣ ꯌꯥꯔꯦ ꯃꯁꯤ ꯆꯩꯅ ꯍꯦꯛ ꯀꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯆꯩ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯆꯩ ꯇꯥꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯨꯟꯗꯣꯔꯩꯅ ꯏꯃꯥ ꯀꯥꯔꯛꯂꯒꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ
ꯀꯨꯟꯗꯣꯔꯩꯗꯨ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯀꯨꯝꯂꯨꯕꯒꯤ ꯃꯁꯥꯗꯨ ꯃꯐꯤ ꯃꯔꯣꯜꯗꯨ ꯂꯩꯈꯣꯝꯒꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯌꯦꯡꯉꯨꯇꯨ ꯅꯐꯤ ꯐꯅꯦꯛ ꯐꯨꯔꯤꯠꯇꯨ ꯂꯩꯈꯣꯝ ꯂꯣꯏꯅ ꯇꯩ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯅꯐꯤ ꯅꯔꯣꯜꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯂꯩꯈꯣꯝ ꯇꯩꯔꯤꯕꯗꯨ ꯀꯅꯥꯅ ꯁꯨꯗꯧꯔꯤꯕꯒꯦ ꯍꯣꯏ ꯑꯗꯨꯝ ꯁꯨꯖꯒꯦ ꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯍꯦ ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯨ ꯑꯩꯅ ꯅꯉꯣꯟꯗ ꯏꯔꯨꯖꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ ꯏꯔꯨꯖꯧꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣꯔꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯃꯍꯜꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯏꯁꯤꯠꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯍꯧꯏ ꯀꯨꯟꯗꯣꯔꯩꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯂꯩꯁꯥꯕꯤ ꯃꯥꯅ ꯏꯔꯨꯒ ꯁꯨꯡꯂꯨ ꯂꯨꯗ ꯃꯥꯜꯂꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯨꯟꯗꯣꯔꯩꯁꯦ ꯐꯖꯅ ꯃꯣꯠꯇꯤ ꯃꯣꯠꯄꯖꯥꯠꯅꯤꯀꯣ ꯑꯗꯨꯅꯕꯨ ꯆꯃꯣꯠꯅꯕꯤ ꯀꯨꯟꯗꯣꯔꯩ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯦꯛ ꯅꯣꯛꯃꯤꯟꯅꯩ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯌꯧꯔꯤ ꯀꯨꯟꯗꯣꯔꯩꯗꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏ ꯋꯥꯔꯕ꯭ꯔꯥ ꯍꯥ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕꯅꯤꯅ ꯋꯥꯔꯝꯂꯅꯤꯅꯦ ꯅꯁꯥꯗꯣ ꯐꯝꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯅꯁꯥꯗ ꯄꯛꯂꯤꯕ ꯂꯩꯈꯣꯝꯁꯤꯡꯗꯣ ꯂꯣꯏꯅ ꯀꯪꯁꯤꯟꯈꯤꯕ ꯇꯥꯔꯦ ꯐꯅꯦꯛꯇꯨꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯏꯔꯨꯖꯊꯣꯛꯎꯁꯨ ꯑꯗꯨꯒ ꯐꯅꯦꯛꯀ ꯐꯨꯔꯤꯠꯀ ꯑꯗꯨꯁꯨꯅꯦ ꯁꯤꯠ ꯅꯥꯟꯅꯁꯨ ꯍꯣꯏꯕ ꯏꯃꯥ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯒ ꯂꯩ ꯍꯥꯏ ꯋꯥꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯑꯗꯨꯝ ꯂꯨꯖꯒꯦꯕ ꯅꯨꯡꯁꯥꯁꯦ ꯅꯦꯝꯊꯈ꯭ꯔꯕꯗꯤ ꯏꯪꯂꯦ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯧꯔꯨꯁꯨ ꯃꯅꯤꯡꯗ ꯑꯩꯅ ꯆꯤꯡꯍꯤ ꯑꯐꯨꯠꯄꯁꯨ ꯊꯝꯂꯝꯕꯅꯤ ꯅꯀꯣꯛꯀꯩꯗꯣ ꯐꯖꯅ ꯂꯨꯀꯣ ꯅꯀꯣꯛꯅꯦꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯍꯤꯛꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯂꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯃꯣꯠꯄ ꯃꯤꯒꯤ ꯃꯑꯣꯡꯗ ꯍꯩ ꯉꯥꯡꯂꯅꯨ ꯌꯥꯔꯦ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯧꯒꯠꯂꯣ ꯏꯔꯨꯔꯨꯔꯣ ꯍꯣꯏꯕꯥ ꯑꯩ ꯍꯧꯗ ꯍꯦꯛ ꯍꯧꯒꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛ ꯆꯠꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯥꯅꯁꯨ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯑꯁꯦ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯀꯣ ꯃꯥꯅ ꯈꯖꯤꯛꯇ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯂꯒꯅꯤ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯃꯅꯤꯡ ꯑꯗꯨꯗꯅꯤ ꯀꯨꯟꯗꯣꯔꯩ ꯏꯔꯨꯅꯕ ꯁꯦꯝ ꯁꯥꯏ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯩꯕꯗ ꯃꯍꯥꯛ ꯑꯏꯪꯕ ꯀꯌꯥ ꯐꯥꯎꯔꯤ ꯈꯨꯏꯪꯁꯤꯗꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯅ ꯏꯔꯨꯖꯗꯧꯔꯤꯕ ꯏꯁꯤꯡ ꯑꯁꯤꯁꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯤꯠꯆꯅꯤꯡꯕꯅꯤ ꯑꯩꯅꯕꯨ ꯍꯦꯛ ꯏꯔꯨꯖꯗꯒꯤ ꯇꯧꯔꯗꯤꯅꯦ ꯍꯦꯛꯇ ꯁꯤꯜꯂꯛꯀꯗꯧꯅꯤ ꯑꯩꯗꯤꯕ ꯌꯥꯝꯅ ꯁꯤꯠꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯔꯨꯗꯕꯤ ꯀꯣꯛ ꯍꯦꯛ ꯇꯣꯛꯊꯣꯛꯀꯅꯤꯀꯣ ꯃꯁꯤ ꯏꯁꯤꯡ ꯑꯏꯪꯕ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯕ ꯉꯝꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯂꯩꯈꯣꯝꯁꯨ ꯂꯣꯏꯅ ꯊꯩ ꯏꯔꯨꯖꯗꯕꯁꯨ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯏꯕ ꯈꯣꯡꯕꯥꯟꯗ ꯀꯨꯝꯂꯝꯗ꯭ꯔꯗꯤ ꯐꯒꯗꯧꯕ ꯂꯩꯃꯍꯜꯗꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯨꯖꯗ꯭ꯔꯤꯕꯔꯥ ꯍꯥ ꯏꯃꯥ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯁꯤꯠꯂꯤ ꯏꯪꯉꯤ ꯏꯁꯤꯡ ꯑꯁꯤꯅ ꯑꯁꯥꯕ ꯑꯣꯏꯗꯤ ꯐꯒꯗꯕ ꯌꯥꯝꯅ ꯏꯪꯉꯤꯗ ꯀꯌꯥꯝ ꯏꯪꯗꯧꯔꯤꯒꯦ ꯐꯠ ꯁꯠꯂꯨꯖꯧ ꯇꯧꯁꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤꯅꯦ ꯑꯁꯨꯝ ꯏꯪꯂꯛꯄ ꯍꯦꯜꯂꯛꯄ ꯇꯥꯕꯅꯤ ꯅꯪꯅ ꯏꯔꯨꯖꯕ ꯇꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯕ ꯖꯥꯠꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯨ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣꯕ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯣ ꯏꯃꯥ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯛꯀꯦꯔꯥ ꯍꯩ ꯅꯪ ꯀꯌꯥꯝ ꯏꯪꯉꯤ ꯍꯥ ꯌꯥꯝꯅ ꯏꯪꯂꯗꯤ ꯅꯪ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯏꯊꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯕ ꯑꯩ ꯑꯗꯨꯝ ꯂꯨꯖꯔꯒꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦ ꯅꯀꯣꯛꯁꯦ ꯍꯥꯟꯅ ꯂꯨ ꯑꯩ ꯆꯤꯡꯍꯤꯁꯦ ꯍꯩꯔꯛꯀꯦ ꯑꯗꯨꯗꯤ ꯏꯃꯥ ꯌꯥꯅꯤ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯂꯨꯖꯒꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯧꯁꯤ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯔ ꯍꯩꯊꯩ ꯅꯈꯨꯠꯇꯨꯅ ꯅꯣꯏꯌꯨꯅꯦꯍꯦ ꯃꯁꯤ ꯃꯁꯥ ꯅꯥꯟꯅ ꯐꯖꯅ ꯂꯩꯕꯁꯤꯕꯨ ꯍꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯆꯃꯣꯠꯅꯕꯅ ꯂꯩꯕꯅ ꯀꯔꯤꯗ ꯐꯖꯔꯤꯒꯦ ꯏꯃꯥ ꯌꯥꯝꯅ ꯏꯪꯉꯤꯀꯣ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯅꯪ ꯌꯥꯝꯅ ꯏꯪꯕ꯭ꯔꯥ ꯍꯥ ꯏꯪꯉꯤ ꯌꯥꯝꯅ ꯏꯪꯂꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯀꯣꯟꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯖ꯭ꯋꯥꯏ ꯍꯦꯛ ꯍꯩꯊꯩ ꯀꯨꯟꯗꯣꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯟꯆꯣꯡꯈꯠꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯕ꯭ꯔꯣ ꯑꯁꯨꯛ ꯏꯪꯕ ꯏꯁꯤꯡ ꯑꯁꯤꯅ ꯖ꯭ꯋꯥꯏ ꯍꯦꯛꯇ ꯍꯩꯊꯔꯛꯏꯅꯦ ꯑꯗꯨꯅꯤ ꯌꯥꯝꯅ ꯏꯪꯂꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯛꯂꯤꯗꯣ ꯐꯖꯅ ꯂꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯀꯨꯟꯗꯣꯔꯩ
Machil aduda muram sonduna makha tana iruzahobi. Namidangni lay mahalna namidangi chaklu thongba loiraduna Machanapibu charasi haina kaubi. Kondorei su sakomda changi. Chakluk mapa aduda satpham thai. Aduga hai. Ima kay inchangno. Irombani charo. As nungtiki som irolaga layisibu kay ginoba. Nung padoksu hawbi inchang thongba yabani. Hey, tubina chaw. Kadaidagi ahawbi inchangno. Thongnaba aina lawruga dawribase. Nang panglina ma aigi mating siki matapangba nati. Nangi thongpa tawtuna adamle. Mateng amata pangsinaningde. Sida aina pumnamak ngamnaba loina honaduna lay. Chaba khara phanglibado naraiwag yamna pharabani. Tumina chaw. Hek hairuraga na asi ekta hairakaniba. Ai suminina ahawba chaningi. Ahawba yamna chaninglagana thabak kok subadi kaidoba. Thabak subo talli thabak subadi. Tallabadi tumina layro yare. Amuk tumina laynay. Lay mahal na amuk hai. Nasado iruza thokpado yangi ninya. Karabudi yang. Magi bema. Nang na iruza ba asok yamna taliba asibu karigino haywani. Tantaba. Asok ingba asita iruzaw kaina. Ay di yamna ingi. Tali. Is. Kayam ingdawrigi. Mi kway naman. Loy na iruza na riba ngagtani. Say. Nama ay nanamit ko dingi. Ayuk nganta iruza riba dunang udabra. Uy. Urasu. Ay di lubatali. Adunani. Mina nang bu Chamotnabi Kondorei hain hairito. Lekay ko'y ba na maron ang mapamdiba? Nang niya, nang kung nakut aduda thawri amana pulaga, yung si daling dan hek thamba. Ngamloy ay, chakto pat jado na mahak hagat kring. Mathangi namit ni, Kondorei mahak lekay ki angang karaga layri, tompok na hay. Che Kondorei, chu huralaga jasi. Ay ko'y ga chu heklusi. Kadaidage? Khura chawbo hegi maningda chu mayam ama hobani adudagi huran ga taba. Huran ba haiba? Khura chawbo na ukrabadi kamai doba. Udana butumina huran dawni kaino. Che Kondorei, chu huran chiko. Kondorei su hoy hain hekta khummi. Angang amana adudi hojik hekta huran lurasilo. Hoy haiduna angang makoy mariga Kondorei na mang thaduna chatli. Asum chatpana khura chawbo hegi thonggal mapadu yausilakli. Chap leptuna Kondorei na hai. Moy thonggal yauri. Tapna na khong thangu ko. Makhol amata thongan beyade. Ohoi Che Kondorei. Adudi tapna changsilasi ko. Adu Che Kondorei. Chudu khara yamna huralaksi ko. Hoine. Kondorei na mang thaduna. Makhwangdu khara non thaduna. Makhongdu tapna thangduna. Layriba yum adugi nakal ki ingkhol saruk aduda phawsinduna. Yumdugi maning tamna changsilli. Uchinna chu hoba mafam adudi yauri. Chu yamna hoba mafam dinati. Angang sing adudi hauriba chu sing aduda munna yengduna laikri. Kondorei na hangi. Tompok, thoiba. Chu se karamba huran cheba. Tompok na makhot thenduna hai. Aigi disi, siyo ni ho. Thoiba na amu. Aigi ni sige jawbasi. Asum na hairami. Kondorei na angang sing aduna hairiba chu sing du heklami. Angang singdudi haraubana loikri. Kondorei na magi so ama hekke haiduna karambi heksigi haina munna khalli. Achauba ama phangladuna madubu hekna bohotnai. Somdana khura chawbadu imungdagi mapalda thoklai. Yumgi maning adomdagi khonjel ama khamra tari. Kari nuni maning asida kana laiba jano. Aina tariba khonjel asiba. Asi haiduna mahak maning adomda makhong thangduni hek chatlammi. Maduda maningda hoba chu adubu huranduna lairambadu hek oi. Chawbadu khangsau hek sauraduna lawi. Oi, kana gi macha masu singno. Chu huran na khoi leiram. Khongani du noi. Asumna laurakpa asida huralama makhoidu mamai sat laithoktuna yengnarei. Mapu lakle haina duna makhoi pakthaduna hekta chenki. Kondorei su khura chawbadu uraduna chu marak aduda pakthaduna chenthokna bohotne. Khura chawbadu chu manak adu tamna changsilai. Kondorei du chen ke tawbada makhong du hek lausinduna tu silli. Angang sing adudi thonggal tamna loina chenthokri. Kondorei na machilda tapna haijay. Aya, kadayda na magpalisina. Khura chawbase sum jaksilakle. Sidi kamay tawdoiba. Soidana ukiba tari. Khura chawbana nupi ma lairibadu uraduna manak tamna changsilli. Aduga hai. Oi,
ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯃꯥꯏꯗꯣ ꯍꯥꯏꯒꯠꯂꯨ ꯁꯠ ꯁꯠ ꯍꯥꯏꯒꯠꯂꯨꯅꯦꯍꯦ ꯑꯁꯨꯛ ꯆꯥꯎꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯨ ꯑꯁꯨꯝꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯕꯗ ꯀꯨꯟꯗꯣꯔꯩꯗꯨ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯈꯨꯔꯥ ꯑꯩꯅꯦ ꯏ ꯀꯨꯟꯗꯣꯔꯩ ꯅꯪ ꯑꯣꯏꯔꯦ ꯑꯧ ꯈꯨꯔꯥ ꯅꯪꯗꯤ ꯑꯉꯥꯡꯁꯤꯡꯒ ꯆꯨ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕ ꯑꯣꯏꯔꯦ ꯑꯧ ꯈꯨꯔꯥ ꯑꯉꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯆꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏꯒ ꯁꯨꯝ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤꯁꯦ ꯅꯈꯣꯏꯅ ꯐꯅ ꯆꯥꯅꯤꯡꯂꯁꯨ ꯃꯄꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕꯗꯣ ꯁꯨꯝ ꯍꯨꯔꯥꯟꯕꯅꯤꯗ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯃꯁꯤꯗ ꯆꯥꯎꯕꯅ ꯍꯥꯏ ꯀꯨꯟꯗꯣꯔꯩ ꯅꯪ ꯉꯥꯏꯈꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯈꯤꯒꯦ ꯀꯨꯟꯗꯣꯔꯩꯗꯤ ꯇꯁꯦꯡꯅ ꯆꯠꯅꯤꯡꯂꯕꯅꯤ ꯑꯗꯨꯝꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯈꯨꯔꯥ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯝꯒꯅꯤ ꯅꯪ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯒꯅꯨꯀꯣ ꯐꯠꯇꯦ ꯍꯣꯏ ꯈꯨꯔꯥ ꯅꯪꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯁꯨ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯄ ꯇꯝꯃꯣ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤ ꯃꯤꯅ ꯐꯠꯇꯅ ꯑꯃꯨꯛ ꯍꯥꯏꯅꯈꯤꯅꯤ ꯅꯪꯒꯤ ꯈꯨꯔꯥꯅ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯈꯪꯉꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯃꯥꯗꯨꯅ ꯅꯪꯕꯨ ꯐꯖꯅ ꯌꯣꯛꯄꯁꯨ ꯉꯝꯕ ꯅꯠꯇꯦ ꯅꯪꯅ ꯋꯥꯈꯜ ꯐꯖꯅ ꯇꯥꯗꯨꯅ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯀꯌꯥꯗ ꯐꯒꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯄꯪꯂꯩꯇ ꯂꯩꯕ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯄꯪꯆꯠꯇ ꯆꯠꯄꯗꯣ ꯑꯗꯨꯝꯅ ꯈꯛ ꯃꯇꯨꯡꯗ ꯇꯧꯔꯅꯨꯀꯣ ꯍꯣꯏ ꯈꯨꯔꯥ ꯐꯔꯦ ꯐꯔꯦ ꯅꯪꯕꯨ ꯆꯨ ꯍꯦꯛꯂꯕ꯭ꯔꯣ ꯍꯦꯛꯀꯦ ꯇꯧꯕꯅꯤ ꯍꯦꯛꯄ ꯅꯪꯗꯔꯦ ꯆꯠꯂꯒꯦ ꯏꯍꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯈꯣ ꯈꯨꯔꯥ ꯌꯥꯔꯅꯤ ꯍꯦꯛꯂꯔꯣꯏꯒꯦ ꯀꯨꯟꯗꯣꯔꯩ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯔꯅꯦ ꯁꯥꯎꯗꯦꯗ ꯈꯨꯔꯥ ꯆꯨꯁꯦ ꯍꯦꯛꯀꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯅꯪ ꯆꯥꯖꯧ ꯌꯥꯔꯅꯤ ꯈꯨꯔꯥ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯣꯡꯃ ꯑꯣꯏꯅ ꯍꯦꯛꯂꯒ ꯆꯥꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯅ ꯍꯥꯏꯖꯩ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯀꯨꯟꯗꯣꯔꯩ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ ꯋꯥꯈꯜ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯁꯨꯡꯈꯨ ꯍꯦꯛ ꯍꯨꯔꯥꯟꯕꯤꯔꯣꯏ ꯅꯪꯒꯤ ꯆꯨ ꯍꯥꯎꯁꯨ ꯍꯥꯎꯇꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯅꯦ ꯁꯤꯅꯤꯅꯦ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨ ꯍꯨꯔꯥꯟꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯆꯥꯖꯅꯤꯡꯗꯦ ꯑꯗꯨꯒ ꯏꯁ ꯑꯩꯉꯣꯟꯗꯒ ꯋꯥꯒ ꯉꯥꯡꯂꯗꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯪꯂꯩꯇ ꯂꯩꯕ ꯑꯁꯤꯗ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯃꯁꯛꯀ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔ ꯃꯥꯜꯂꯦ ꯑꯩ ꯇꯧꯒꯦ ꯍꯥꯏꯁꯤꯅꯤ ꯅꯈꯣꯏ ꯌꯦꯡꯉꯣꯕ ꯀꯨꯟꯗꯣꯔꯩ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯕ ꯅꯣꯏ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯦ ꯃꯍꯥꯛ ꯁꯠ ꯆꯪꯁꯤꯜꯂꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯔꯤꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯃꯆꯥꯅ ꯁꯦꯜ ꯍꯪꯂꯛꯄ ꯑꯁꯤꯗ ꯂꯩꯃꯍꯜꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯒꯤ ꯁꯦꯜ ꯅꯪꯗꯤ ꯁꯦꯜꯗꯤ ꯀꯩꯗꯧꯅꯕ ꯐꯅꯦꯛ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯂꯩꯒꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯀꯔꯤꯒꯤ ꯁꯦꯜ ꯂꯩꯇꯦ ꯅꯪꯒꯤ ꯑꯔꯩꯕ ꯐꯅꯦꯛ ꯐꯨꯔꯤꯠꯇꯨ ꯁꯦꯠꯆꯥꯎ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝꯅ ꯊꯤꯕ ꯏꯃꯣꯠ ꯃꯣꯠꯅ ꯎꯔꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯪꯂꯩꯇ ꯂꯩꯕ ꯑꯁꯤꯗ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯦꯊꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯏꯔꯨꯖꯕꯅ ꯇꯜꯂꯤꯕ ꯑꯗꯨꯒꯁꯨ ꯑꯍꯟꯕ ꯐꯤ ꯐꯅꯦꯛꯀ ꯁꯦꯠꯅꯤꯡꯂꯗꯅ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯤ ꯐꯥꯒꯤꯔꯥ ꯍꯥꯏ ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪ ꯁꯦꯜꯅ ꯁꯦꯜ ꯂꯩꯇꯕꯅꯦ ꯆꯠꯂꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯐꯤꯁꯦ ꯁꯥꯍꯧꯒꯦ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯐꯖꯅ ꯂꯩꯔꯗꯕꯅꯤ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯃꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯔꯨꯖꯔꯨꯁꯨ ꯆꯠꯂꯨ ꯅꯝꯊꯤꯔꯤꯕ ꯑꯗꯨ ꯐꯅꯕ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯄꯤꯗꯕ ꯌꯥꯔꯣꯏꯅ ꯄꯤꯒꯗꯕꯅꯤꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯁꯛꯇꯥ ꯑꯁꯤꯒ ꯐꯖꯕ ꯑꯍꯟꯕ ꯐꯤ ꯐꯅꯦꯛꯀꯁꯨ ꯁꯦꯠꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ ꯃꯁꯥꯁꯦ ꯁꯦꯡꯅ ꯏꯔꯨꯖꯔꯒ ꯅꯥꯟꯅ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯟꯗꯦꯅꯦꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯤ ꯀꯨꯟꯗꯣꯔꯩꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯀꯩꯊꯦꯜꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯪꯅ ꯁꯦꯜ ꯄꯤꯗꯗꯅ ꯍꯦꯛ ꯆꯠꯇ꯭ꯔꯦ ꯍꯌꯦꯡꯗꯤ ꯄꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯧꯖꯤꯛꯄꯨ ꯏꯃꯥꯅ ꯂꯧꯔꯨꯗꯣꯏꯁꯤꯕꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯜꯂꯨꯀꯣ ꯅꯣꯡꯃꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤꯀꯣ ꯅꯃꯥ ꯑꯩꯁꯦ
ꯅꯪ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯖꯥꯠ ꯅꯠꯇꯦ ꯅꯪꯅ ꯃꯇꯦꯡ ꯁꯤꯀꯤ ꯑꯃ ꯄꯥꯡꯁꯤꯟꯕꯤꯔꯛꯄ ꯑꯣꯏꯗꯤ ꯈꯔ ꯐꯒꯗꯕ ꯑꯗꯨ ꯑꯗꯥ ꯑꯃꯠꯇ ꯑꯩꯗꯤ ꯈꯪꯗꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯒꯗꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯆꯃꯣꯠꯅꯕꯤ ꯀꯨꯟꯗꯣꯔꯛꯏ ꯀꯥꯏꯅ ꯀꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯣ ꯃꯤꯅ ꯅꯪꯉꯣꯟꯗ ꯀꯧꯔꯤꯗꯣ ꯃꯗꯨꯒꯤ ꯃꯔꯝ ꯅꯪ ꯈꯪ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯁꯦꯠꯂꯒ ꯃꯁꯥ ꯅꯥꯟꯕ ꯃꯤꯅꯦ ꯍꯥꯏꯕ ꯈꯛ ꯌꯥꯔꯣꯏꯀꯣ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯣꯡꯃꯈꯛ ꯏꯔꯨꯖꯔꯒ ꯌꯥꯅꯤ ꯃꯗꯨꯒꯤꯗꯤ ꯃꯤꯅ ꯍꯥꯏꯁꯤꯗꯤ ꯇꯥꯗꯦ ꯏꯃꯥꯅꯕꯨ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯕꯤꯔꯒꯦ ꯍꯩ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯃꯈꯥ ꯇꯥꯔꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯗꯅꯤ ꯂꯩꯃꯍꯜ ꯃꯍꯥꯛ ꯐꯤ ꯁꯥꯔꯤ ꯃꯥꯅ ꯁꯥꯔꯤꯕ ꯐꯤꯗꯨ ꯀꯛꯀꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯀꯛꯂꯒꯅꯤ ꯀꯨꯟꯗꯣꯔꯩꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯏꯃꯥ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯊꯧ ꯇꯧꯖꯔꯁꯨ ꯇꯧꯔꯣꯏ ꯑꯃꯠꯇ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯍꯦꯛ ꯄꯤꯗ꯭ꯔꯤꯈꯩ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯇꯧꯔꯣꯏ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯆꯠꯂꯨꯌꯦ ꯁꯦꯜ ꯄꯤꯌꯣ ꯑꯩ ꯐꯨꯔꯤꯠꯀ ꯐꯅꯦꯛꯀ ꯂꯩꯔꯨꯒꯦꯕ ꯏꯃꯥꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯇꯤꯑꯦꯝꯁꯤꯅ ꯍꯦꯛ ꯊꯣꯝꯂꯛꯀꯅꯤꯀꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯃꯥ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗꯀꯣ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯦꯝ ꯑꯗꯨꯅ ꯍꯦꯛꯇ ꯊꯣꯝꯒꯦ ꯇꯧꯏ ꯃꯗꯨꯗ ꯀꯨꯟꯗꯣꯔꯩꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯅꯦꯛꯇꯨ ꯀꯛꯏ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤꯁꯨ ꯎꯗꯕꯅꯦꯕ ꯍꯧꯖꯤꯛꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯋꯥꯗꯧꯔꯤꯗ ꯃꯁꯤꯗ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯀꯦꯊꯕꯤꯗꯨ ꯂꯥꯛꯏ ꯀꯦꯊꯕꯤꯅ ꯂꯩꯃꯍꯜ ꯑꯩ ꯂꯥꯛꯏ ꯐꯅꯦꯛꯇꯨꯕꯨ ꯐꯪꯂꯕ꯭ꯔꯣ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦꯅꯦ ꯅꯪꯕꯣ ꯏꯆꯦ ꯀꯛꯂꯤꯌꯦ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦꯗ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯌꯥꯅꯤ ꯏꯆꯦ ꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯣ ꯀꯦꯊꯕꯤꯗꯨ ꯐꯝꯊꯩ ꯐꯅꯦꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯆꯨꯅ ꯃꯆꯨ ꯐꯖꯔꯤꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇ ꯃꯆꯨ ꯑꯌꯥꯛꯄꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯌꯦꯡ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯅꯦ ꯑꯗꯨꯝ ꯁꯦꯠꯈꯤꯅꯤ ꯑꯩꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯏꯆꯦ ꯐꯅꯗꯨꯝ ꯐꯔꯦ ꯑꯩꯁꯨ ꯁꯦꯜ ꯄꯤꯔꯝꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯂꯩꯃꯍꯜ ꯐꯅꯦꯛꯁꯦ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯨꯈꯤꯕ ꯌꯥꯔꯅꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯋꯥꯡꯂꯣꯝꯒꯤ ꯇꯣꯟꯗꯣꯟꯕꯤꯗꯅꯦ ꯈꯣꯏ ꯆꯔꯣꯡ ꯂꯣꯜꯍꯜꯂꯒꯅꯦ ꯐꯖꯅ ꯁꯦꯠꯀꯦ ꯏꯆꯦꯗꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩ ꯂꯩꯃꯍꯜꯁꯨ ꯐꯅꯦꯛ ꯀꯛꯄꯗꯨ ꯂꯣꯏꯔꯗꯨꯅ ꯐꯅꯦꯛꯇꯨ ꯐꯖꯅ ꯊꯨꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯃꯆꯦ ꯀꯦꯊꯕꯤꯗ ꯄꯤ ꯏꯆꯦ ꯁꯦ ꯄꯨꯕꯤꯔꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯨꯒꯤ ꯁꯦꯜꯗꯨ ꯁꯨꯅꯕ ꯄꯤ ꯏꯆꯦ ꯁꯨꯔꯝꯂꯅꯤꯗ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯃꯇꯨꯡꯗꯁꯨ ꯍꯥꯏꯔꯛꯈꯤꯅꯤꯀꯣ ꯏꯃꯧ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯃꯁꯨ ꯁꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯥꯖꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯀꯦꯊꯕꯤꯗꯨ ꯃꯥꯒꯤ ꯐꯅꯦꯛꯇꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯂꯩꯃꯍꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯤꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯊꯕꯛ ꯁꯨꯅꯔꯤꯕꯁꯦ ꯐꯔꯦ ꯑꯩꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯆꯦꯡ ꯆꯥꯛ ꯈꯔ ꯋꯥꯂꯨꯕ ꯍꯥꯏꯗꯨꯅꯤ ꯁꯣꯝꯗꯅ ꯀꯨꯟꯗꯣꯔꯩꯅ ꯃꯃꯥꯅ ꯐꯅꯦꯛ ꯌꯣꯟꯕꯒꯤ ꯁꯦꯜ ꯈꯔ ꯐꯪꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯏꯃꯥꯁꯦ ꯁꯦꯜ ꯈꯔ ꯐꯪꯈ꯭ꯔꯦ ꯃꯥꯅ ꯉꯁꯥꯏ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯨꯔꯗꯤ ꯃꯥꯅ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯛꯂꯔꯣꯏ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯏꯃꯥ ꯈꯪꯍꯟꯗꯅ ꯁꯦꯜꯁꯦ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯅꯦꯛ ꯐꯖꯕ ꯑꯃꯒ ꯐꯨꯔꯤꯠ ꯐꯖꯕ ꯑꯃꯒ ꯂꯩꯔꯒꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥꯒꯤ ꯁꯦꯜꯗꯨ ꯍꯨꯔꯥꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯃꯍꯜ ꯃꯍꯥꯛꯇꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯀꯨꯟꯗꯣꯔꯩ ꯇꯨꯝꯗꯕꯤ ꯂꯩꯔꯤ ꯃꯃꯥꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯕꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯝꯃꯤ
ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯎꯄꯨꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯃꯥꯒꯤ ꯁꯦꯜ ꯊꯝꯐꯝ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯂꯩꯃꯍꯜꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯁꯦꯜ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤꯅ ꯍꯥꯟꯅꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯕꯅꯤ꯫ ꯀꯨꯟꯗꯣꯔꯩꯅ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯍꯨꯔꯥꯜꯂꯤ꯫ ꯎꯄꯨꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯊꯩ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ, "ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ, ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯈꯩ ꯂꯣꯏꯅ ꯂꯩꯊꯕ ꯌꯥꯔꯅꯤ꯫ ꯍꯌꯦꯡꯃꯛ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛ ꯂꯩꯊꯔꯨꯔꯒꯦ." ꯁꯦꯜꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗꯒꯤ ꯈꯔ ꯍꯥꯏꯊꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯀꯨꯟꯗꯣꯔꯩꯗꯤ ꯉꯔꯥꯡꯒꯤ ꯃꯥꯅ ꯃꯃꯥꯗꯒꯤ ꯍꯨꯔꯥꯟꯕ ꯁꯦꯜꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒ ꯂꯩꯃꯍꯜꯁꯨ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯃꯥꯅ ꯉꯔꯥꯡ ꯎꯄꯨꯗ ꯊꯝꯈꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯦꯜꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ, "ꯀꯔꯤꯅꯣ? ꯁꯦꯜ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯩꯅ ꯉꯔꯥꯡ ꯐꯤ ꯃꯔꯛꯁꯤꯗ ꯊꯝꯂꯝꯕꯅꯤꯗ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ?" ꯀꯣꯏꯊꯤ ꯊꯤ ꯑꯗꯨꯕꯨ ꯂꯩꯇꯦ꯫ ꯁꯦꯜ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯔꯛꯂꯦ, "ꯑꯣ, ꯁꯦꯜꯗꯨ ꯏꯆꯥꯅꯨꯄꯤꯅ ꯁꯣꯏꯗꯅ ꯂꯧꯔꯝꯂꯒꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤꯁꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯁꯦ, ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯁꯦꯜ ꯂꯧꯊꯣꯛꯄꯁꯨ ꯁꯥꯏ꯫ ꯃꯥꯅꯦ ꯃꯥ ꯌꯨꯝꯁꯤꯗ ꯍꯟꯕ ꯍꯜꯂꯛꯈꯤꯁꯅꯣ ꯃꯃꯥ꯫ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯁꯦꯜ ꯑꯗꯨꯅ ꯂꯪ ꯈꯔ ꯂꯩꯔꯒ ꯂꯦꯝꯂꯛꯄ ꯑꯗꯨꯅ ꯆꯦꯡ ꯆꯥꯛ ꯋꯥꯟꯒꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯒ ꯃꯥꯅ ꯍꯨꯔꯥꯟꯕ?" ꯂꯩꯃꯍꯜꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯀꯨꯟꯗꯣꯔꯩꯗꯨ ꯍꯔꯥꯎꯅ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯥꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯂꯩꯔꯤ꯫ ꯂꯩꯃꯍꯜ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯤ ꯎꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, "ꯍꯩ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ?" "ꯀꯩꯁꯨ ꯆꯠꯇꯦ ꯏꯃꯥ." "ꯎꯄꯨꯗꯒꯤ ꯁꯦꯜ ꯀꯅꯥꯅ ꯂꯧꯊꯣꯛꯏ?" ꯑꯩ ꯈꯪꯗꯦ." "ꯀꯔꯤꯒꯤ ꯈꯪꯗꯕ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯎꯄꯨꯗꯒꯤ ꯁꯦꯜ ꯀꯅꯥꯅ ꯂꯧꯊꯣꯛꯏ?" "ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥ." "ꯅꯪ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ?" "ꯅꯪꯅ ꯄꯥꯏꯔꯤꯕꯗꯨꯅ ꯀꯔꯤ?" "ꯀꯩꯁꯨ ꯅꯠꯇꯦ." "ꯃꯗꯨ ꯄꯤꯔꯛꯎ ꯌꯦꯡꯒꯦ." "ꯌꯥꯔꯣꯏ." "ꯄꯤꯔꯛꯎ ꯍꯥꯏꯕꯅꯦ." "ꯌꯥꯔꯣꯏ ꯍꯥꯏꯕ." "ꯎꯄꯨꯗꯒꯤ ꯅꯪꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯥ? ꯍꯨꯔꯥꯟꯕꯤ! ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯍꯨꯔꯥꯟꯂꯣꯟꯆꯠ ꯆꯠꯂꯣ ꯍꯥꯏ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯃꯆꯥꯗ ꯐꯨꯔꯝꯃꯤ꯫ ꯀꯟꯅ ꯀꯟꯅ ꯐꯨꯔꯝꯃꯤ꯫ ꯃꯆꯥꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯃꯈꯥꯗ ꯍꯨꯟꯆꯤꯛꯏ꯫ ꯂꯩꯃꯍꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯤꯕ? ꯏꯆꯥꯕꯨ ꯆꯔꯥ ꯍꯦꯜꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯅꯃꯥ ꯑꯩꯅ ꯀꯌꯥꯗ ꯋꯥꯔꯤꯕ, ꯑꯗꯨꯒ ꯅꯪꯅ ꯁꯦꯜ ꯍꯨꯔꯥꯟꯕ? ꯑꯩ ꯍꯨꯔꯥꯟꯕꯤ! ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯒꯦ?" ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯗ ꯀꯨꯟꯗꯣꯔꯩ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ, "ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ. ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ. ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯖꯔꯦ. ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯇꯧꯖꯔꯔꯣꯏꯌꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎꯅꯦ ꯅꯪꯕꯣ. ꯏꯃꯥ, ꯅꯆꯥ ꯋꯥꯈꯜ ꯇꯥꯖꯔꯦ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ. ꯆꯃꯣꯠꯅꯅ ꯍꯤꯡꯂꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯆꯨ ꯑꯃꯅ ꯁꯪꯗꯣꯛꯂꯒꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯨꯟꯗꯣꯔꯩ ꯋꯥꯈꯜ ꯇꯥꯔꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯁꯦꯡꯅ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥ ꯅꯥꯟꯅ ꯂꯩꯅꯕ ꯃꯍꯥꯛ ꯍꯣꯠꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯁꯨ ꯍꯣꯠꯅꯈꯤꯔꯝꯃꯤ꯫